ngasi video sidi saugan bami singidi yamna kana gadaba video mo igani maram masina video si loi phuing biduna to madung ya sau sing andugo phathaba ngambre yeng bi asau bai basina sumba kaya bu mitang ba mugumna theignu thamberi asigumba kaya sidagi matogram na thokadagi amadi asau ba du matogram na phathagdagi habisi ki matang da he na mutana khangna nabi damakta wari masa matam hana kaminasi nongma ningtho ma asupu mangama dala bil nam hangnarame ningtho du ising khorang bu su forame tawigum su mahangon de ising amata yoramde mahangna koi basing adu de ising thirame du phangbu ko bulai kite ising phangdabi khanjan nu leiringai talakta mahangna upambi amata yengkhalame upambi adu gi masa adu dagi ising marik marik ta ba dum hang urame masidagi ningtho adu upambi adu gi manakta sanglamme upambi adu gi akoi bda tariba mana khara khunjinduna tengkot ama semlamme mahangna semjaba una gi tengkot aduna ising adu yarame ising adu marik marik ta bana maram oiraga ma ki tengkot adu thanna bhona bada matam kuina sanglamme matam kuina yara matungda ma ki tengkot adu thalamme masidagi ningtho adu yamna harawramme ising adu hek thakke tawbaga upambi adu tomba usek ama paisilaktuna ising adu haidu halamme masigi mawong asi ubada ningtho adu yamna sawramme ningtho adu ising khorang bheman khibana matam changna su changna ising adu amu yaba horaklamme handak muksu matam kuini yara matungda tengkot adu thanduna ising adu hek thakke tawbaga usek adu paisilaktuna amukka su haidu halamme masidagi ningtho adu asuki matik sawramme thaw aduna ma ki thangsang adu satoktuna amukka su ising yaba horaklamme tengkot adu thanduna ningtho aduna ising adu thakke torakpada hanagi matawgum usek adu paisilaktuna ising adu haidu halamme masidagi ningtho adu sauman khibana ma ki thang adu sizinaduna usek adu bu halamme usek adu hala matungda ningtho aduna khalamme amukka su ising asi yadu leirabudi matam kuina changlagani masidagi mahangna ising adu gi horakpham thiraklamme ningtho aduna upambi adu kakhatuna ising asi kadaidagi taraklibanu haibadu yenglamme mahangna sum yenglakpada ising adu gi horakpham oiriba drain adu da hu selaba lilama sidum leibadu mahang uramme mahangna thakke toramliba ising adu hu senbani haibasi mahak khanglaklamme mahak gyan taraklami madudi ngasai usek aduna ising hedoliba adu mahaki punsi kannaba oiramle masidagi mahaki maral adu masana yazaramme amadi kariju khangjadraba usek adu hatpi khibagi damakta mathwa yamna nungairamde asawbuna maram oiraga mahaki punsi bu hanjina jing kannaba hona kibu usek adu bu hatpi khi ekhoigi punsi do uni madudi asaw haibasi hu makhalamani wakhan khan thaudu mikupta anger asaw haibasi hegek thoi asaw haibasi achakpa maigumbani maramdi karigo posa mai chakpa matamda ma masa makak taina banatana atopa leminariba posa singda su taine aduga tapthaba ingthaba haibasi na ising gumbani maramdi ising haibasi de khoi gatang ingtham banatana atopa singsu ingthalle asaw haibasi akhang kan haibasi na control to bungbani ekhoina takhiba wari masa aduda ni thawduna usek adugi warning adu khan thaudabana mara leijadru usek adu mahangna hatok pikhi kona thangati usek adu na mahaki punsi adu kannaba honarambani haibasi khanglakpadagi mahaki mara ladu masana yazaramme asawbuna maram oiraga thokiba thawdog adu bani thawduna yamna nungai khide wari asina kari takli madudi asaw haibasi na thokadaba thadok thotinge mamangda munno khan thagadabani sawningba kya leirabasu phathaba tambadabani mamang su panjakre madudi asaw haibasi akhang kan haibasi na control to bungangani akhang kan ba patient leiba sina asaw bagi di hidakni maramasina nangi punsi da asaw ma hek lakpa matamda wakhan mun na khanthaduna ngi hektang tubina leptuna ningsa sor sang na singsinduna wakhan khanthakadabani maram de ngaktang tubina leptuna wakhan khanthagi ba sina nangi punsi da thorakadaba khudong thiba kaya dagi kan bangang badori bani